ꯂꯩꯕꯥꯛꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯊꯧꯕꯥꯏ ꯃꯤꯔꯦꯜꯒꯤ ꯊꯧꯃꯤꯁꯤꯡꯒ ꯄꯨꯂꯤꯁꯀ ꯋꯥꯐꯪꯅꯈ꯭ꯔꯦ꯫ ꯕꯤꯖꯦꯄꯤꯒꯤ ꯊꯧꯄꯨꯕꯁꯤꯡꯗꯤ ꯁꯥꯔꯤꯛ ꯍꯩꯅꯧ ꯀꯦꯟꯕꯗꯧꯅ ꯃꯊꯪ ꯔꯤꯖꯥꯏꯟ ꯇꯧꯅꯔꯛꯄ ꯂꯦꯞꯇ꯭ꯔꯦ꯫ ꯀ꯭ꯋꯥꯀꯩꯊꯦꯜ ꯊꯤꯌꯥꯝ ꯂꯩꯀꯥꯏꯒꯤ ꯒꯦꯇꯤ SLYO ऑफिसदा टेम्पररी ऑफिस ओइरिबा ऑर्गेनाइजिंग कमिटी ऑफ पब्लिक असेंबली फॉर रेस्टोरेशन ऑफ पीस इन मणिपुरना मणिपुरदा लेप्तना थोरक्लिबा लांगी मतंगदा पब्लिक असेंबली अमा पांगथोक्तुना लौखिबा वारेपकी मतुंगिनानि हाइदुना स्टेट असिदा लेरिबा पॉलिटिकल पार्टी सिंग थौबुबसिंग रिजाइन तौननबा खोंजंग चांगसिलखिबगी मतुंगिना ngarang ya school amasung singjamai mandal gi president sing pham asidagi resign tawnakraba matungda police na lagna bakhangal lakpadagi thawai merial gi thawmi singe Imphal West District Police gi conference hall da khongjang asigi matangda wafang nakre Organizing Committee of Public Assembly for Restoration of Peace in Manipur gi mapang lup singi manungda amwariba thawai merial women wing gi convener thokchom Sujeta na pause asida phongdorakibada ngasi ayuk thawai merial gi kangbu su kangbu bo SP Imphal gi meke digini hairadna police station amagi osina pau biraktuna lakna da bakhangal lakhi police na hairakpagi matungina thawai merial gi kurai dera amadi langthapal na sing badagi meucheng yauna miyoi khara na SP ga hunana basatke ayupung tara ga makhai khara helakba gi Imphal West ayupung tara makhai khara helakba gi Imphal West District Police gi SP gi conference hall da nagalani gi miyoi sing unaki numijung ba pung tara ga ni thoi taramdai fawda unabas da police gi meke dagi SP Imphal West magi makhata ba assistant SP mari amasung officer in charge ahumna sarugya ki haige nakalani na famina dana wari sanakibada police gi meke dagi BJP gi mandal gi president anina resign tawrakiba asigi matangda mathaglom dagi tawtharakba akan ba yathangi matungina unana ba paw pirakpani yariba makai asigam ba khongsang sing asi chathabidana ba apel tawrakhi hairi atumanamak thawai miral gi meke dagi di mamang thagi taraga darukta pangthokiba Public Assembly na laukiba warip ki matungina Manipur da leiriba political party singi thaupuba sing resign tohonbagi khongjang asi sangchilakibani khongjang asi thawai miral khaktana makhatana chatharoi haibagi wafam phongdok pangamde miyoi lising kunthra ki matakta khudek pidun laukiba warip ni haram ki hairi thawai miral women wing gi convener na makhatana phongdorakpada ngasi su tongan ba BJP mandal gi president ani amasong BJP gi OVC morza gi president sumasana yana pham thadok pagi cherol sing kuret pirakre hari mahana phangdorok pagi matungina ngasi resign tawre hari basina Khetrigau Assembly Constituency gi mandal gi president Oinam Laxman langthawal EC gi mandal gi president Maibam Joy Kumar amasung BJP gi OVC morza gi president Thaudam Maigas Andrani hari langthawal mandan gi president masana jana resign tawbagi kuret pirakiba khongjang adudadi langthapal kendra coordinating committee ki thaupu basingchu sarugya khibaka luinena kendra sigi miyamna su amatoina sawhana rakhi haire makhoi humna khode pirakhiba asta makhoina forkhiba famsing asidagi tokpada natana BJP ki thabak thorom sing dasu pothajare amasung tokjare haina khurek pirakhibani haire Public Assembly na laukiba warip ki matungina thongju amasung wangkhai mandal gi president sing dasu unana bahona rubada haiba assembly constituency ani asigidi matam khara gi mamangdagi mandal gi president leram dawa thengnarakhi hairi makhata nusu party singi thaupuba sing leibak miyam gi apamba matungina makhoina porakhi bafam sing dagi masana yana resign tawrakhi gani haibagi thajaba su phongdorakhi Kogi MLA taragi wafam khadnari Chief Minister Santi Lakna bahora minasi Governor Manipur dagi tonganba administration demand tawriba Kogi MLA taragi matang da kari thabak laukut kadage haibagi matang da khanari hana Chief Minister N Birena phongdokre Haukiba me ahumda Susanpur dagi horakiba irang marakta BJP ki tiketa karakhiba Manipur gi Kogi MLA taret jauna MLA tarana Manipur lega kamari leinata batongan ba administration ama demand tawkibani demand tawriba adu da BJP ki minister sing Nemsa Kipyan masung letbau haukip yawbaga loinana KPA gi MLA ani amasung independent MLA ama yawre BJP ki minister ani yawna puna BJP ki MLA tarena tongan ba administration tanba asida BJP ki makede ki kari thabak Lokalabagi ana hangdara kibaga loidana veteran politician o joina so makoi gi masakta lokot pham thokpa thabak lokatuna MLA oibadagi disqualified tawgadabani hana demand tawribani jati gi mapa hana khangnariba Mahatma Gandhi gi chamaga yankai ga mari suba mapo kumun ga mari leidana pangthokiba National Cleanliness Day gi thorom gi madaida permission hangba uhang hama ki pakomda
Chief Minister N Biren hai Manipur dagi toganba administration taliba kuki MLA tara disqualified tawgadra natragana kari tawgadagi haiba khanari wafam ase political gi oiba wafam oipana karamna thabak lakwalakadagi haibadu khanari hairi adubo makha taba wafam singdi phongdokhide permission hangba atopa uwang ambagi pakomda Chief Minister hai Kangpokpi district da kuki proof ka naga proof ka gi marakda ungkhana balai haibagi pau haujuk phabagi oinadi government asida fangri lamdam asi jati forum kunthra ga makharum na punna amatu oina hingminarakpa lamdam mamani masigi nungsinaba asi unaba marangda leiba ethnic park ta proof singi amatu oibagi khudam utlibani haiba phongdoki mahiroi ani gi haksang phangbada CBI da lupa lagani pigani Joy Kisan CBI na mahiroi Pisam Ahmanjit amasung Linthoi Ngambi ani ki mhyada senabani haiba mi mari fakraba matung laingak bairiba BJP gi MLA Khumuksam Joy Kisan na investigating agency asibu thagaladuna garigamba laikidriba sing haksang sing phangalabadi CBI gi team asida lupa lakani gi selgi mana pigani haida lak thokre tagdo thangmaipan kendra development organization na hangdokliba tombisna High School Relief Camp da ngasi pang thokiba Gandhi Jayanti gi thorom da saruk yakiba Joy Kisan na wafamasi lak thokibani mamang da Manipur Police ki DGP resign tawgadabani hana phongdokiba MLA Joy Kisan na Union Home Minister Amit Shah na Unified Command gi chairman amasung Security Advisor oina tharakiba Kuldip Singh bosu mangna sonman badagi haujik phawwa irang asi losin bangam dabani hana maral sikhi Thangmaivan ASG MLA Joy Kisan haiki mahak miyam gi mihuni mahaki pandamdi miyam gi apamba matungina thabak daubani party gi leader sing bosu ikai khumna jai loinana party gi principal su illaga sali aduba miyam gi mihut amoina miyam gi hul khangna wafam su phongdok ta bayade masine khwaide gi hena maru oibesu thamanga fajalak laba irang asi haujik phawba loisin bangam dana leiriba si karigino haibasi miyam na haujik hangnari ba sawo hangni yamna laina loisin ba ya bairang asi hauju phawa loisin dana thamliba asi karigino masige khwaidagi maroi ba marma badi security advisor oina tharakliba Kuldip Singh gi mangam sandaba thausilnani tha manga asida mahakari tawraga leiribage Unified Command gi chairman ama oina kari thaudang lauribage state amadi central force ta manakari advice piribage yummai thaba nomai maru masing khangdana kablokpada adumak yenglaga leyu haina advice pirava haina MLA hangke Joy Kisan hagi mahiroi ani mangkiba matamda miyam na amasung JSC na zawjang tekda leiramgani soidara fangani haiba matamda security sing thajin khiba jiri lampida leiriba bunker amada tumak check tawraga loina khangba yaba du tawkhide maramdi su asigi matangda mangon interest leite mahiroi ani leikidabagi photo social media da tholakraba matungda CBI na laklaga telaba matam khrada senaba mi phaba ngamkhe mamangda namhangna karigi tawba ngamkhidabano internet hangdoklamdagadi CBI su laklam loi masi miyam nang bau hangni asigumba mangam sandaba security advisor gi thawung asina government bo party bo sopan halibani mang nai Manipur da leiriba mifung khudimak India masa ngaktani lamdam asida leiriba cha sing bosu makhoi gi masa masu gumbani haina khanbangam ba security advisor ama state asida haujik tholi birang asigi damakta mathau dari center na G20 gi thormasi loitri fawadi wa amata ngangdana tumin layu habadagi yamna wana khangdona lakbani haujik G20 gi mifam loikre Marakasida haujik nong kanna taba maramna background da khara nungaitre masigi demak tabiri besna angakpiu haiba wafam thamjari National Highway 37 da total shutdown sataba haure goto haugiba September kunthra da New Kaithel Manbi area da khulai pai besna kuki jo kanglu ki mesagama phajin ki pathok payaning da wafong doktuna National Highway 37 Imphal Jiri Bamlambi da ngasi Nongtil pung mari dagi total shutdown sathaba haure haina Committee on Travel Unity Kotu Sadar Hills ki Zerolaman haire Kotu Media Cell Coordinator NG Lun Kipgen ki matungina haukiba September kunthra da Bizang Palace dagi Sadrang Kipgen sahiyang kai gani thoi apokpa Kamrun Kipgen bo mitai khulai pai pasina Kangpokpi district ki New Kaithel Manbi area dagi phake phajin kiba misakasi mari lenaba authority na thadorak nabagi thabakasi khongjal jangsin handrabadi Nakala marumda pagawchau ikai ki khunja sing masagi khulsing da changba haure sahi asigi hokiba me ahum dagi Manipur da kanglup ki irang thokduna lanjena ruba kombi kendra gi manung chana leiba pagawchau ikai ki khunja sing tapna makoi gi khulsing da anjen haure me ahum dagi kukisna torbum bangla amadi pagawchau ikai da leiriba yum sing thogaiba amadi mai tha ba haurakpana maram oraga pagawchau ikai maning leikai mamang leikai mayai leikai awang leikai amadi bazar area da leiriba Kunja ayam balanjena dura tongan ba mafam singda hangliba relief camp singda laike
khul asigi miyoi lising amaga chatrelom lanjenaba asigi manungda miyoi sahum lom tama khul ngaknaga lehauki adubo hauji miyoi chanipan jangkhairom khul asida halakle hairi irang asna maram orga khul asigi khunja ayamba lanjenarabaso haujikdi security ki akan bathaurangda thawrangna maram orga magi mafamda hanjilaktuna sasan dukan amadi hanagi fifa maduda hanjilapa ngamle ngasidagi numit khanagi mamangda miyoi chama jangkhairom halaktuna punna khul asida hauji miyoi chanipan jangkhairom halakle Suasanpur district shutdown hokre NIA amasung CBI na fakibasing pungnifuga ni pangi manungda thadogu ITLF National Investigating Agency NIA na mainarani jawna kogi jo kangmu ki miyoi taret pasin ki pathong bo kana yan hingda phongdok laduna Suasanpur district da ngasi ayuk pung tara dagi matam kak daba shutdown hokre ngarang Suasanpur ki tongan ba civil society organization ki oiba joint meeting amana total shutdown tongna da bawari basi laukibani Pajin kiba mi taret pungni fuga ni pangi manungda thadorak naba NIA da haijaba karigumba masi thabak to anthorak taba thoklabadi Manipur ki singi district sinda hena akan ba khongsang singsin ba maitei ke tainaba mafam pumba siltauba masu kanagumba amata buffer zone da sanglakpa madi thoki bagi ayaba pidaba government ki office pun amak thinghen ba haiba warep lauki hairi athing basi water supply media medical electric na singba service sing amasung ITLF ki staff singi oinadi komthokani hairi NIA amasung CBI na fazan kiba missing pungni fuga ni pangi manungda thadogu hana Indigenous Travel Leaders Forum ITLF ki media and publicity jinja bolsang na ngasi thokpa serola man hairi serola sinahai pungni fuga ni pangi manungda aikoi ki fazan kiba travel silinau iseisen sing thadorak trabadi singi areas na shutdown chathaba matung hena kan bakhongjang singchang silagani kurai panagi naha singi rally da miyam na saruk yabiganu apunba mairal lok Manipur ki luraba tanpam masida karamba matamda sem ki banu khangdaba khurai fanagi nahasing haiballubama khudaki wakhalonda khurai yesi ki manungda mass silent protest rally ama hayang pangthokani haribasida miyam na saruk yabiganu hana khurai apunba mairal lokki vice president s manglem da phangdokre ngasi khurai da pangthoki pa pawgi mifam amada manglem da hayang khurai fanagi nahasing haijaba lup amana mass Silent protest rally amasakani hana khurai AC ki manungda leiriba club amadi maira paibi singda sebau satpa thengnare sebau ase thengnabadagi khurai apunba maira lukna hangloba matamda khurai fana ki nahasing haiba lubama leite amadi lubase khurai fana ka karigumba hiram amata da mari leinade ana khangalage hausi wariba manipur gi luraba tanfamasida karamba matamda semkhibano amadi kadaida leibano khangdaba luk kaya khudak da tholakduna leibagi rang thoganaba amadi misem miyam amadi maira paibi ima ibel singda Asoka panthokalapa yaba thabak thauram sing chatharak pasi yaning de asigumba khudaki wakhalonda sinbadi sigi ayaba yawi yaude khangda bareli asida khurai asigi miyamna saruk yabiganu hana bhangna phongdoki paktakna na thariba popi sing mangana ba defense minister na Indian Air Force da order pikre Mahesor thaunaujam tede sigi singi manung hanjinba security force na sangbada khudong chada ba pham singda popi paksana thariba asi athoma matamda Indian Air Force ki mateng na mangana ba Mahesor thaunaujam na Union Defense Minister Rajnath Singh da taksin graba matung ngasi Yudan asiga muhna unaba amada minister na Indian Air Force ta state asigi singi mafam sing da thariba popi sing logdringai da mangana ba order pikre aina phangdorak le hari Hausi Delhi da leiba RPI atwale gi National General Secretary su oriba Mahesor thaunaujam na phongna pham da hai ngasi anirok subo oina Delhi da leiba Union Defense Minister Rajnath ka minister asigi residence da unaki Defense Minister unaki bado political party ki mhut amoina unaki banate Rajasthan amasung UP da leiba Defense Minister ki constituency da leiba maitei singi supporter single loinana maitei gi social activist amoina ngasi unaki bane Mahesor hai mamang da Defense Minister Rajnath ka unaki baduda Manipur da sangsilagliba aina jadaba mitop sing state da sida gi takthokiba amadi state da sigi singi manung hanjinba mafam sing da thariba popi sing logdringai da Indian Air Force ki matenga loinana mahangana ba haikiba atugi matangda makhadan hangba wangda Union Defense Minister Rajasthan da mahaki maikeda gi Indian Air Force da wavi bangan bagi tabagado paikhanana ba order tawkhre aiba wafam asi thamlakibani yongi volunteer kunga manga thunglare miyamna taramna okre ifa saklaba se minister lakpina ba haijabada lakide home minister na koba oramlabadi charter flight ta salamba yai yomna pyala kanana pa thausil sathagide ana ibudo bakhang ba pandona wasakre maifugi irang asta misam kya siraba matung da lebak ningba saraga lengak loisina haigal lekal adu miyamna pamde aikhoina thagaliba mihut singna Pazagi lefi drava center na khoi lefi dhena ukat pham thokte irang asi bhut loisin bangam balusing ba amaka prajana khawang na ngai bagi jodo fani fo yom hanga chabani
masda aikoina fiar purakna ba paton tawba nate ana ipudau pakhang ba panduna miyamangda wasakre hauji dholi ba bathoga sigi waroisin purakna ba laingakta akan ba pressure piriba manipur gi naha singi apunba oiriva yonggi mihut kun kamanga ngasi imphal da numidang waram pung mari makhai taba matam da thonglakre makoi buong nanda balam da masigi naha sing amati miyamna chingna saina phangam da airport mamang da tinki naha singi thasa ba puduna wathoga si loisin na ba chaloge Chaluva yongi mihut amana pami sing dahai manipur gi irang loisin na ba sarkiba MLA minister punna Delhi da pundana khana nainara basu CM lak tabana maram oraga mai pakide CM bo Delhi da kabiyu haibada lainga kwakwa pai pamiu amata yarakide masina maram oraga yongi thasa papumba mangkhibani laya ki mihut ama oina irang asi chapchaba firep amata yomna khanghan bangamdraga irang asi loisin ba kamdong nangam gani mapa sangna lairiba CM bo kawbada hara horo lak bikide karigamba unit of minister na korombo orbadi kudakta sadar flighta sadkhini thajai asigamba thamong kaya asda pelaktraba jochingna CM pham silagadi isu wasigi solution purakpa ngamgadra haiba wafam thangatki madada minister Susindro na khud thage honarakpadagi ungkhanaba yawke adubo situation asida minister Susindro na yomna pia purakadabani aina lana sandokpasi pende yomba political party singa samnabo oina walibasi lanai masum chaba kangpuna divide and rule policy sanaduna leader kharana sandokpa wafamni Delhi da lenga ki thauna hapna ba chaliba lenga pa singileram liba mawanga du aduke matik pen kide karigumba warosin purakpa ngamdada imalebak da hanba thoklagadi aikhoi bu lana okibe jai ki jabadagi manipur bhavan da ba koi ga lekmena khide miyam na ngang ngamna da bagi damakta lenga loi amatana piba ising khoya amafawa thakdabani losing basing na thamoi sengna lenga ngaklambadi makoi gi marum tuptana nungaina leramgani miyam gi afamba phongdok pada ngammi haina phapun ba tawino miyam na thagat khiwa lenga ga moina miyam na ngang basu tabiyo miyam gi lenga ni harga ning thausa san chalai raklabadi democracy gi bhantok leite haike ngasi makoi ni airport gi khula thunglaba tungda yamlaban ha singna makoi ba taram na okpaga loidana na singna singam bai tamda bike rally laktona singa matak da leiba tawonda mifam amasa pangthoke naga nupi hatpabu Karnataka Maidai Association condemn daukre Gujarat ki Ahmedabad da sahi kunga mari khakta mangairibi naga nupi masa ama harkibabo KMA Karnataka Maidai Association na thamoi sokna ngungai tabu phongdorakli haugiba September kunga manga ta thokiba thogdoga dugi video social media da tholakiba ga loinana thogdoga du da senaba mara leiba missing police na khudak da phaduna charak pigadabani an association asina demand tawri thaudoga du gender based violence amani thaudoga sigi matangda mipung kudimakta chapchana khangan baga loinana matungda thokan dana bhona gadabani KMN asigumba thaudoga sigi meyukta leibaga loinana victim asigi damak chapchaba well phangan gadabani aiba demand tawri masigi matakta laikidabi nupi maza asigi imung manungna thengnariba awabada association asina saruk yari manipur lagana school punamak amuk hana suti thadokre July 3 da mahim dagi thokibadagi ngasi fawada mafam khanglaktriba hijam luangbi Linthoi ngambi amasung pijam hamanjit po kuki militant sina hat ki bagini haiba photo sing barrel orak padagi khoisau naraba mairoi sing amasung miyamna akan bakhongjang sing sangsilak padagi manipur lenga na masanga thoksana bagi damak mamang thagi kunga tarukta school education ki director na order thoktona tha atugi kunga tariat amasung kunga bapanta da minini chumna state asida leiriba lenga ki yauna added private unaided school punamak da minini ki suti thadokraba matungda amukaso harbe school sing asi tha asigi manga phoba numit humni chontana suti wairagani hairi masigi matanda gase school education ki director Il Nandakumar na official oibo order ma thokre nectar gi mathakta effort lakhut na bawa kalagani pungni fugani fan gi manung da thadurak tabadi shutdown asigi mathakta hiana kanba khongjing jang silagani Koge Faruki Miwai Taruk CBI na fakiba sida yawba Manipur Police ki senior superintendent combat nectar yawna tongan ba Miwai sigi matakta afar laun da bawa kalagni ana join students body JSB Susan Board phangdorakli Susan Board ki bhairoi lup singi apan ba body asida thadorak ba zero la dunhai kogi ki Miwai Taruk fakiba ga mari lainana sathakiba phung tara ga dithoi asigi shutdown asibo mafung pan ki ba thagat ba phongdokre makata na so hena akan ba khongjang sangsin na ba sem sa na lai loina na illegal oiba maung da su sangsin na ba miyo taruk fa ki ba chena ba security person sigi mathak da so ever lokun na ba wa kalagani nakala maronda indigenous travel leaders forum ITLF Susan Pura thadorak ba zero la magi matungina CBI na fazen ki ba miyo taruk adu pungni fu gari pan ki banung da thadorak trabadi hauji cha tharifa matam kak taba shutdown ge khongjang asigi mathak da hiana kan ba khongjang sing ge district sing da sangsin lagani hairi Makoi taruka tu ki manung da mari di nufi oribani masigi su mathakda ani yamadi sahi nawiba angang ngak tani makoi wa fa ba matam da nupi police officer amata yaw ki dabasi laibak thi bani
मी फाखिबा सिसु सोशल मीडिया दा फोटो वायरल ओरकवा साइल अमरोम तबक ngaringai matamdani asuna CBI na jamna thuna yangna thabak tawriba se imphal da thokiba rape amade kuki nufi singda arip sathakiba amasung sahi tare khak ngariba nupa masa amasung mama bo ambulance ta mai thadun harkiba naha amabuna manga kaktuna thamkibana singba thaudok sing asegidi haujik phawba action lokotana lairi masida sunatana imphal da nongmai lising ka lakhiba asisu action lokotpagi mami udre Haukiba sayol amarom asida maitay sina infanda asawba yaw hawruktana si minister sindoknar batak silakliba asiba nathai nanaba amadi center na si minister kannaba thambagi pandamda kuki sina onsilaktuna nafi anghang yawna pharakpa waigani asingba thawng asi akan bamongda kandem tawi sadaka sida jumlo na balebaki lalawlup singa pau phawna da laibak asida lal hona na honai amadi koktagi bomb blast senai habagi baralda fakiba samilun gangte ase koktagi public school amada oza oiba miyoini magasi mamang tagda criminal record amata leitriba miyoini loinana foreign country amata da amok fawa chalotriba miyoini marabasna mahaki matagda siriba marala sijo yumpham yaudabani loinana se minister na insilaga sathaba thawung oigani anaso cherola sina makha tare amorom da tribal groups in the National Investigation Agency NIA amasung Central Bureau of Investigation CBI bu Manipur da ngaksaw thegi anamaran siringai jarakda Central Agency sing asina ngasi pongtokre madudi makoida kakluki irak leiba Manipur da phaba panbagi thabak chathariba sing ase investigation team na thijen bada phangba kudam changdam sing da yumpham oraga sathakiba ngaktani NIA amasung CBI na Manipur da leiba irang marakda kumjali sing ani taraga mangada army persons na sathakiba embosadu yauna case kya marom thijen bagi aroiba thakda leirabani Kuki Jo community ki mohot chelibani hana claim tawjariba Indigenous Tribal Leaders Forum ITLF na agency ani asigi offices sing asigi mathakda siriba maral sing ado yaning da phongtok loduna agency sing asina makoidi community lining laisol amatagi mayukta leite makoidi Indian Penal Code ki rule book ki matungina mathau pang thokpani Samilun gangte fapagi matang da faladuna offices sing asina haiki magasi kokda area da sakti leiba boma ba pokhain ki pamisagaduni Taudogodo da miyoi mari asoga panang kibani magwa dili da furak laga designated court amada fothok laga NIA ge custody da rimal lautaduna thijilibani Hakiba September kungani thoida NIA moyang Them Anand Singh Impal dagi phakiba dusu tonganba case amaga mari lainabani maga loina basing aduna police dagi lakhiba nongwai pairam bagini makhwedi pel da thadokhrabani Makatarakwa atopa paugda mangkiba nupi masin manau ahungi haksang drug amagi manungda phangle Punjab ki Janandar district ki manungda leiba Kanpur khungangda nupi masin manau ahum makhoigi yumda trunk amagi manungda asi bhaksang oina leramba thengna khre ana ningthauka numita police na haikre thabak surubadagi jumna halaglaba matung makhoigi mama first ne jumda makhoi leramdabadagi nupi masin manau ahum adu tongmaiji ki numidangda mangkhre hana Maksudan police station da pau pirakhi ana officer aman haike migrant labor ki imung adu ki angang manga lei nupi masin manau sing adu Kanchan Sahi mari sakti sahi daret amasung Amrita sahi mafani ana police na haiki sibagi maram adu khangnadaba postmortem ki damak haksang adu thakre nufi masa sing adu ki mapa aduna ningthauka nimitta yungi processing hongdokpada phibu madu khanglakibani mapa aduna trang tar adu mahausa ga manatan hena lumba thengna ki madudagi mangna trang adu hangdokpada madugi manungda phaki masanopi ahum adu thengna kibani ana police na haiki police ki matungina nufi masa sing adu ki mapa aduna magi ju thakpagi hainabi adu ki matangdagi Yumbu aduna mahak pa jum adu thadokidaba ultimatum amba piki hiram adugi matangda investigation amba sathakre aroibada content sing asigi markuiba pau khara asiba pau damjariba Manipur local news YouTube channel asidagi yangberiba punama pathaga jari channel asina domda kana badi subscribe tobi business subscribe tobi ramaloinana like and share to busu kawi kanuk namakpo amakhana thaga jari